Guwahati district ke manung sanba maram amasung makan khun ani gi marakta lamgi wahogda ungkhana balairi irang laksinaba lengakna CRPC section chamagani fu mari salairi MLA kaishi mafamadu da laiduna miam ga wari sanakrai Union Minister of Consumer Affairs, Food and Public Distribution Ramvilas Paswan numin ini gi khongsatanga sinungthil Imphal da thunglaragani PDS ki polam sing computerized tawba yauna thabak thoram kaya yengsin gadori Malam gi leba kaya da cycle thogduna chatkadaba ahanba phase ki oina jingo bising thambu Thailand gi damak Myanmar gi Yangon da leba Indian Embassy na ngarang lam thakrai Manipur lenga ki planning department is induna ngasi City Convention Center da Manipur Startup Conclave lisingani tramapan amadi MyGov Chief Minister N Viren launch tawkrai Ngarang numidang thawal amadi Lilong Police Commando gi kangbuna tuan-tuan mafam dagi yungang amadi yungogo kona na miya ahum fagat pangangkrai Sayol asigi oiba mau kaitel ngasi Youth Welfare Club malom ga khusan naduna malom bazar da famkrai miyabna maugi ano fencing pamna lainaki Ngarang numidang masagi chahi 19 surabi leisabi ama masagi mayum da thori yanduna siramlai leikidrabi leisabi adu gi maming ningombam Merina kawi Nauremthong samusang dagini Bebishana misiga mari lenina sem kiba JSC da laingak na pikiba thajabadu thabakto onthorpage khudam uraktabana maram oiraga ngasi JSC na sinduna makha taba khongjang changsinabagi damak thangmai banthau ground da miam gi oiba mifam pangthokli Matam kuina sembidraba moirangi lambi thasigi kuntra fawgi manungda sembidrabadi akanba khongjang changsilagani haina pawmi singa unaba amada moirang kendra apunba maira paibi ima lupki secretary N Thabana phongdokre Inspector General Assam Rifles South na sinduna ngasi Kumalampaki Bhavan Indoor Stadium da ex-serviceman rally pangthokre Tharum madugi saruk ama oina ex-serviceman singda khudolpot kya tamki